ngasi ayuk phongkiba tongan-tonganba Manipuri sifhongsing amasung thokiba thawdok wathoksingdagi maruoiba I pausing khonggasaraga Manipur top channel gi makedigi myamna thamjige hanbada mikhalda misimina yarogliba sigi mayokta miyamgi apunba kholau mathautai TS Brinda kumza English ngani ga kungani thogi angan basrukta pangthokadriba mikhal sigi mawoinana khana senabagi thawdok ka hena tholaktuna misimina fawbu yarogliba si yamna lebak thibani asigumba thawdok singa sigi mayokta miyamgi apunba kholau ama lawminaba matam oide hena thonawjum Brindana phongdokre taragani thoi suba Manipur Legislative Assembly da School Assembly constituency da mirep oigadoriba thonawjum Brinda gi election ga mari leinaba School gi RYO ground ngasi pangthokiba mari leinaba paumi singda phongdokibani Brindana makhatana hai asigumba mikhal ga mari leinana khana sainaba tholaktuna misimina fawbu yorokliba sida lamdamasigi praja section khudimak haibidi michamiyam paumi intellectual punamakna condemn tawbuga loinana akanba kholau ama lawba sangi madu natrabadi tungda sigumba thawdok singa si makhatana adamak tholak loi hainingai leite haujiki sakholakpagi matungina lairik laisu ningthina hainarakpadigi miyamna si sel amadi pangalna humduna puba yadre haiba mayek sengna khangnaraklabani maramasina mikhalda aranma pambai sejinaduna mikhalgi matamda miyambu leiba yonbagi thabak sathaduna lakibadu haujikti thoina kanararoi madugi sumatakta pangal amadi sel paiba kharana miyamgi hakpu khungaunaduna salamba licha singadu miyamna mayek sengna khangnarapani haujikti miyam punamak mikap tholakle haiki Armed Forces Special Power Act ki makhada paumin hangbo wahangi pakhum piraduna Brindana hai law haibasi just amadi unjust law haina makhal ani thokna lei asigumba aranma makhal gi law si hanadagi satnaramna basu matamgi matungina semdokadabani natragasu pumut muthakadabani miyoiba ama oina mara leiruba oirabasu mahaki mathakta wayel sathabagi hak mipung khunimaki oina leijaribani adubo Armed Forces Special Power Act asidagi wayel sathabagi muhutta singnaba miyo ama bo hekta kapa yabigi ayaba piri asigumba law si matam ngayam sanadaba amadi India gi amadi malem gi tongan ba human rights ka mari leinaba organization singna satnaba yaroidaba law amani haina phongdokna khiba leikrabane maramasina Manipur dagi su asigumba law si mapung fana lautokpam thoi haina su makna makhataki atopasi phonga madana makha sathana asumna hairi Thauramadu mana makha taradun hai lamdamasi miyamgi security matik sana phangma ngamdre nomagi tangai fadaba miyoiba mana sangma polam sing phawba lengangna piba ngamdre miyamna nomagi oiba tangai fadaba masak sing phangangani haina bot lawduna government sem khrabasu makoina miyamda masak sing adu piba ngamdre haiba miyoiba mana nomada sangma masak sing asi phangma ngamdrabadi khuyatu sitna hingma ngamba haibadu oiro heki Thauramadu mana makhatana hai lamdamasida supnagi minister MLA singa naknaba miyoi sing khaktana misa miyamna phangpham thokpa potlam sing phangduna leire thawang asi supnagi School si khaktada thokpa thawang nate Manipur gi mapham khudingda thui miyamdagi khaigatliba tax sing kadai da sakhre kanana lana sijina khibano haibisi aikoi khangminaba sangi miyamgi damak sizinagada senpham sing adu lusing makharana huranuna sizinaduna leire ngasi aina thabaktagi toklaga miyamgi thabak tawge haina politics ki lamida changlakliba si karigumba palibelenga sina yamna fazana thabak toromlagadi tholamdaba sigai tungi mirolda aikoigi Manipur sinnaba ngamgadoribra haibisi asawbu wahangam oire tapna mitop miyan cha singna Manipur gi hiram khuding paislakli mathau masak khangdaba miyamgi lusing miyamna para tambibegi matam oire karigumba School AC ki mihut ama oina karabadi lekai gi matik saraba miyoi singi oiba council ama semgani MLA fanda lakwa senpham singadu council adu thadaduna development gi thabak thoram sing miyam ga tanaraga thabak togani council asida board ka haudraba mihut sing yauhanduna makhoi gi right sapsana phangangani mikhal the sel sangani nangidi sel su leiti muscle power su leiti matokram na mikhal thengnagadoribano haibisi tattan hangbo hangni adubo matang asida haijiningbo wafamdi ima nauna kaina khraba matungda apokpana haiki nangi ima laikhidrabasu naki khwaidigi athoiba ima madi lei madudi ima lebak Manipur haibisini ima lebak kidamak kathokpa amaga loinana thabak tawo haibirami maramaduna ahalaman singaduna takpi tambiramba adugi matungina ima lebak kidamak akanba sapu kyaga soidana thengnaba ngamnaba honagani hainasu mangna makhatara phongdokhi Makasa tharak poina to papa National Highway sing thingandanaba miyoi anina court wakat khre respondent sing the hill areas committee gi chairman yaure
लोगी वांगबद मणिपुर की नेशनल हाईवे सिंह ngahak leitana ban blockade tawduna thingbagi mayek High Court of Manipur da PIL thaduna wagatkhre Ministry of Home Affairs atsum KSO amasum all naga Student Association Manipur yawn respondent nipan gi mathakta notice issue tawkhre pauksi esina phangba paun hai Imphal West District ki manung sanba phayeng makha lekai digi angom tomba singa amasum phayeng awang lekai digi ningthaujam toya enina petitioner oiduna High Court asida tharakhiba public interest litigation PIL ama court asigi Chief Justice Sanjoy Kumar amasum Justice MBH Muralidharan gi division bench amada motion hearing satharaba matungda case asigi respondent sing oidiba Ministry of Home Affairs ki Secretary Chief Secretary Manipur Special Secretary Home Director General of Police Manipur amasum private respondent sing oidiba all tribal student union Manipur asum Hill Areas Committee ki chairman oidiba MLA K Laisio Kuki Student Organization KSA General Headquarter amasum All Naga Student Association Manipur and Samda Mathangsagi February Humpawgi Manunda Paukum Piraknaba notice issue Tokibini. Case Asigi private respondents in the Manipur Gisingi district sing Fawduna Saliba National Highway sing the Constitution Yadava Mono Banamasum blockade Tawduna Nyak Lightana Lambi Timbagi Tabaksa Tariba State Tinganbina Bigdamak PIL Asi Tarakibani Hari. Case asida private respondent oiriba sing asina matam gi oina sangsilaki ba banamasum blockade ki khongjang na Manipur miyamda tangai phada polam sing phangan bada amasum punsi kannaba hidak langthak sing phangana bagi oiba constitutional rights sing adu manghanduna lakli private respondent sing asina makhoi gi apa ma matam sing district sing phawduna saliba national highway sing the economic blockade banna sing basang singani haina matam gi oina statement sing tholaga leidi makhoi na constitution gi wang matam kaktaba ban blockade tawgani haina phone na kian bagi thabak chathari basi thingna bagi dama ko na matam sana thingbi bagi tangai fadaba leidi haujik su Manipur miyam gi pukning da December 15 dagi hauduna sathagadariba Christmas kumai hek loibaga private respondent sing asina national highway sing da ban blockade torapa yabagi singna baledi maram sina Manipur gi miyam gi constitutional right si ngak sinana bagi dama ko na matam sana miyeng sang biba matam oiri haina su PIL adu da pali atsum KSO amasum ansambo case asil respondent oiri basi mapung oina state asigi national highway sing da matam gi oina ban blockade toba amasum athubada asigumba khongjang sangsilakpa yabagi oithokpa leibagi ni haina su pausna pali Amaramda case asida respondent number 6 on Hill Areas Committee ki chairman oiriba MLA K Laisyobu hablibasina mapung oina Manipur Legislative Assembly na khuthingjin basu ngamdaba Manipur Hill Areas Autonomous District Council Bill 2021 bu Assembly da puthokhanabagi demand national highway sing da loan yadaba economic blockade amasum ban ta honanaba tuan masing gi mahiru loop sing amasum civil society organization sing da Insinduna amasum miyambu lana lamjingduna lamdamasida khundaminariba furupsing marakta lainariba nungsi chanabagi mariyasida akaiba pinaba khonabagi tamakni haina su pausita makhatana su phongdorakli makhasa tharakpoina to papawmna nongmai magazine olaga ki halamle kaisamthong AC taragani thu suba Manipur Legislative Assembly mikhalda BJP gi mirep oina ba thorang toriba nisikant sapambu sogatpa miyoisina nongmai gi magazine ulaga kelamle thaudo intending candidate oiriba nisikanda sapamna akan mona kandem tokre segaro thauda babuk lekai da leba ma ki yumna pangthokpa paw mamada nisikanda sapamna hai thaudo dunga sinungthil pung anirom taba matamda segaro thauda babuk lekai da leba sako thorang club manakta thokibani mana makhatana hai matamuda mahakpu sogotpa miyoisingna Zenan gari amada thabak saluraga tholakpada masakhangdaba nupa amana gari edu khamlaba matungda nomai magazine putholaga kihalakibani hairi hiramasiga mari leinana maki PRO na Imphal Police Station da senariba mi edubu thidokpina ba wakatkre manam khatana hai mikhal pangthokpa matamna yamna democratic oiba mongda tawsi mikhal democratic oiba mongna pangdoksi mikhal da nongmai bom puthoktuna miyamna ken khanganbagi thabak sathaba si tobigeno democracy da miyamna apama mihut khanjanabagi khudongchaba piri miyamna makoina phare haina loba mirep singda board pizasano haiki asiguma matam asida nongmai bom sisinaduna miyamna mipa henbagi thawong adu kandem tawi swaiki atopa tendakpa paw khoraga miyamna thamjage Imphal Art College loksinaba cabinet na yakre Manipur lengaki Grand in Arts College ama oina leiriba Imphal Arts College pu lengaki mapung phaba college oina loksinbada ngasi phangkiba Manipur lengaki cabinet mifamna ayaba pikre
ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯦꯕꯤꯅꯦꯠ ꯍꯣꯜꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:30 ꯔꯣꯝ ꯇꯥꯕ ꯃꯇꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯏꯝꯐꯥꯜ ꯑꯥꯔꯠ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯔꯤꯒꯨꯂꯔ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ absorption tauba amadi Manipur University of Culture Act 2015 piba provision gi matung ina university asigidamak post humdrago humdoi creation tawda cabinet na ayaba piki hari nasigi mifam aduna Manipur Press Academy ama linkhatwada su ayaba piki mifam aduda hotel Imphal amasum Sendra Resort asi salaigadaba miyoi sing tender tawraga khanaba ayaba piki INA Memorial Complex ki bombing taukiba mafam semkaliba sigi main road tigi mafam adu taba approach road yamna piklibadu sakthohananaba lam direct purchase tawbada cabinet nasu ayaba pikhi haina supali pausna makhatana hai hengang revenue circle ki manungsana hanadagi lereklaba revenue village oiriba koirengai nilkuthi amasum kabolaikai digi saruk khara lauraga 20A Kaikol Kobo Anobo Revenue Village ama CM the cabinet nasu ayaba pikre hainasu paus na pali Manipur Paddyland and Wetland Conservation Act 2014 semdringai gi mamangda hana agricultural land oiramadi homestead land onkat kraba Imphal East amasum Imphal West ki manungda leiba miyo yankhai gi mathoi gi regularization tawda cabinet nasu ayaba pikre Atopa pau khran Mikhal pangthokadabi state singna COVID vaccine kapagi thabak khumang yangsinangadabani Prime Minister lakriba sai English singani ga kungani thoigi angan masarukta assembly election pangthokadaribi state singda vaccine kapagi thabak hen khumang section hananaba Prime Minister na khangankhre wapam asingasi Prime Minister na mayai tangba lauduna pangthokiba COVID-19 review meeting the Prime Minister amadi Health Ministry gi official singna saruk yakhi Leibasigi COVID-19 yamna launaganba ama oiriba Omicron variant ohelakliba mifam phibam asigi matangna khananainaba review meeting aduda warep kayamarum siloki loinana laisat asi lakshinanaba amadi lakaduriba Christmas amadi New Year na singba harau kumai singa sida miyamna section lainaba state amadi union territory singa akhanaba kangnon sing semgadabani soiki masigi sumathakta positivity rate wangkhalakpa district singda kupna yengsinba district amada anauba case tholakpada ningthina khungul liba contact tracing gi thabak mapung fana sathanba haibna sing wapum kya yauri hainasu pausna supali sera sida Madhya Pradesh ko ina district minister Shibra Singha Sawona ngasidagi hona numidang pung 13 tabdagi ayuk pung 5 phawba night curfew sarai bhaukre sohari Atopa pawamana BJP ki president nada pung kharakaki khongsatang asi lakadori mathang sai gi February thara pangthokadori ba taragani thoi suba Manipur Legislative Assembly gi mikhalda Madi Raina Bharatiya Janata Party BJP ki National President JP Nada pung kharakaki khongsata hayeng Imphal thunakadori sohari thajabi aba mafamdagi phangba pawna hai JP Nada hayeng numi yungba Satar flight amada Bir Tikendra International Airport thunaragani mafam adura Chief Minister Nongthombam Biren Cabinet Minister Singam sum party asigi State President A Sarana Singmu Lusingma Kyana Tarana Okani Airport gi mak BJP Imphal Central District ki makhada leiba nupi wingi miyamda mifamda saruk yana bagi damak sagol banda leiba Bijoy Govinda satkani sohari atopa pawmana municipal election pangthoktabagi councillor sing resign tawgadori COVID-19 pandemic na maram oiraga pangthoktana leiriba municipal council singi election pangthoktabagi mayukta town kunga taruk ki BJP councillor sing resign tawbadana tana taragani to suba Manipur Assembly Mikhal boycott tawragani haina all Manipur councillor and ex-councillor welfare association asu fongdorakli pawmising unabadi association asigi president Arambam Omilan hai COVID-19 laisana maram oirga municipality singi Mikhal yaithoktuna thambiri adobo state assembly Mikhal di pangthoknaba semsari municipal council gi Mikhal mathang sei fawar pangthoknaba gi thorang udri asumna sei ani Mikhal tawbidana thamba si councillor singbu karimata khanbidabani local body singi hak matpani maram aduna athubuda Manipur gi urban local body singi election tawnaba hona bigadabani natragana ward development committee amuk hingat hanbigadabani wafam singasi thawoidana laithoklabadi taragani suba Manipur Assembly gi Mikhal saruk yadabada natana boycott tawba hainu phirep dawre makha taba khongjang oina town kunga taruki BJP councillor sing mass resignation BJP national JP nadada pisinba haina su warep dawre
अतोप पाव मनम रिम्स की सेंजा थुमजादा सेनब तारागनि थोय थादोखरे हौखिब कुमजा इंग्लिशिंग तरेट की मार्च तक इंग्लिशिंग मपन की एप्रिल फाव की मनुंगा रीजनल इंस्टीट्यूट ऑफ मेडिकल साइंस रिम्स की मरुएबा पोलम क्या लैबिगी मिंग सेंजा थुमजा चथबद सेनबनि हाइबा लैखिद्रबा अमा यावना 21 तारागनि खुदम संगदम पुथोकपा ngamdabadagi स्पेशल जज PCX इम्फाल वेस्ट ना केस अदुदगी थादोखरे सोहाइदी अमरोमदना मसक ताकलब फाव फाब ngamdaba लेबक थिबनि थवाल डिस्ट्रिक्ट के हेरोक्तगी महिरुय अमाबु इलेक्शन ग मरी लैनना थोकपा खना सेनबगी थौदो अमर नोंमैना कापतुना हलंबगी थौदोक सेनब मियोइसिंगी मसक ममिंग खंगदुना लैखिदबगी इमुंग मनुंगना पुलिस रिपोर्ट तौकिबा पुंग कुन ग मरी फारब फाव सेनब मि अमता फादना लाइथोकपगी थवोंग असिबु यूथ कलेक्टिव मणिपुर अकन ममोंग यानिंदबा फोंदोरकली हिरामसी ग मरी लैनना ngasi को कैथल लेबी ह्यूमन राइट अलर्ट की ऑफिसर लुप असिना सिंधुना पांथोकिबा पाउमिसिंग उनबमदा YCM की कन्वीनर अहिबम सानथोइना लुप असिना स्टेट असिदा पांथोकदोरिबा इलेक्शन सिंग असि यामना फ्री एंड फेयर ओइबा इलेक्शन ओहेनबा कैंपेन अमा कना सथरिंगै सेरा असिदा हैरोक्ता महिरु एमा बुनुंगमैना कापतुना हलंबा मियोय क्याना सोलकपगी थवोंग असि अकन मोंगना कंडेम तवी स्टेट की वांगबरा थोकपा तेंदकपा पावमना ममानबसिंगना नुपा मसा अमा मतत कगलगा हातोलमले ममानबसिंग खनखिब अमगी मतांग मसागी सै तरागा मरी सुरब नुपा मसा अमाबो ममानबसिंग अदुना मखोरी लेंथलगा मखोंग अमसु मखुट कथलगा हक्सांग अदु बोरादा हापसिलगा झारखंड की दियोगर डिस्ट्रिक्ट लेबा जंगल अमगी मनुंग होंदोकलमले हायना ngasi पुलिस ना फोंदोखरे ममांगी नुमिदांग नमहा कदाइदनो खंगदना मांखिबनी हायना मागी इमुंग मनुंग अदुना युमसगेस नुमिता वोकट अमा थंगतकी हायना सब डिविजनल पुलिस ऑफिसर पवन कुमार हाइके वाथो अदु थिगलकपदा पुलिस ना नुपा मसा अदुगी मरुप अमा फारे मसागी सै तरागा मरी सुरबा फारब नुपा मसा अदुना विक्टिम अदुबु मागी मयुम मपांदा लेबा पोकपदा उनखी अमसुम कुमाराबाद स्टेशन रोड चटपदा मसागी सै तरागा मपन सुरबा अविनाश कौब अतोप मरुप अमगा थेनखी हायना पुलिस ना फोंदोखी मखोय अहुमना पालंगा पहट जंगल तमना सखी मफम अदुदा अविनाश का नुपा मसा अदुगा खतना रखी मदुदा अविनाश ना पोथोरकलगा मखोंग थांगना थिनखी मखोरी लेंथकी मखोद अमसु मखोंसु कक्थकी अदुगा हक्सांगी सरुकसिंग अदु बोरा खाव अमगी मनुंग हापसिलगा जंगल अदुगी मनुंग लांथोलगा थमनमखिबनि सोहाइरी मखासा थरक पोइना तेन ममरुइबा पावखरा मणिपुर पोल्यूशन कंट्रोल बोर्ड ता गवर्नमेंट की अप्रूवल याउदुना थबक पंगाप हापसिले अपॉइंटमेंट ऑर्डर सिंगना वाइ साइडे हौजिक लैदिबा 13 सुबा मणिपुर लेजिस्लेटिव असेंबली की ताम लोसिलकपदगी मतुंगिना अनौबा 12 सुबा स्टेट असेंबली की जनरल इलेक्शन पांथोकदबा मतम नक्सिलकपगी हौनबा लेंगाके लोइसंग अमसुम बोर्ड कॉर्पोरेशन एजेंसी न सिंगबसिंगदा मथौ ताबनी हाइरगसु हाना तौरमदबा मोंगदा खुद थातुना तोवान पोस्टिंग लौनबगी प्रोसेस चथरकपा अमसुम हापसिनबना सिंगबगी थबकसिंग चथनरकपगी मनुंगदा मणिपुर पोल्यूशन कंट्रोल बोर्ड MPCB दसु असिगुम थवोंसिंग चथरे हाइबर रिपोर्ट की पाउसिएशन नुमित खरनी संगना सतखिब इन्वेस्टिगेशन की रिपोर्ट तसु हाइरिबा असिमक मणिपुर पोल्यूशन कंट्रोल बोर्ड तसु थोकलंबगा लोइनना लेंगा की मरी लेनबा अथॉरिटी की अप्रूवल याउदना अपॉइंटमेंट क्या पाक्तकनना पिरमदगी बोर्ड असि अपॉइंटमेंट ऑर्डर सिंगना वाइ साइरे हाइबमक याबगी फिबमदा लैरमले सुहाइरी अतोप पाव मनमो MLA की स्कोना कापसिलमले ngarang numidang pung 9 makhairom tarakpada usiwa wangma popular welfare club na fund drive की mini hoxi draw tawringeida kanna nongkhak laubadagi khongliba machine sakhigadra haiduna mai satokpagi tanjada miyamna law khongnarakpa matamda wabagai AC gi MLA AMD Fazur Rahim gi gari haigalakpa tanja thokpadagi maki escort kangbuna पुंसी कैथियल की कम्युनिटी हॉल लेरिबा अंगांगसिंगदा मखोयदा लौसिलकदिबा करिगिनो हाइदुना तानादुना नुमै कापसिलमने हाइरि थौदोदुदा कापलम नुमै मरु मंगा तरुनी अदुबु अहुमगी एम्टी केस फंगले हाइरदुना थौदोदु क्लब YSODA की संगलेंदा मैरा पाइबी इमा इबेल सिंग अमदी अहलमन सिंगना पांथोकपा मिफमना पुंकुन मरी की मनुंगदा MLA ना लोकल टेलीविजन चैनल सिंगी थोंगदा लाले हाइना सेंगदोरक्तरबदी मतम सुपगी ओइना क्लब अनिसिना कोलिबा मफमदा बॉयकॉट तौरगनी हाइनासु क्लब अनि की मैकेडिकीसु फोंदोरक्ली अमरमदना
कैबिनेट मिफम हैरोकी इरांग मखा ताना थोक्तनाबा सेक्शन थरांग लौखनबगी मतांगना कुपना खनखरे लागलिबा कुमजा इंग लिसिंग अनिगा कुनगनिथुदा पांगथोकदरिबा तारागनिथोई सुबा मणिपुर लेजिस्लेटिव असेंबली की मिखलगा मवोनना हैरोक एसीदा तोंगान तोंगान पॉलिटिकल पार्टी सिंगी वर्कर सिंगी मरक्ता खन सैनबा मदि नोमै कापतुना मिसी मिना फावबु योरकपसिगी मतांगना ngasi famkiba कैबिनेट की मिफमना हैरोकी इरांग asi मखा ताना थोक्तनाबा अकनबा सेक्शन थरांग लौखनबगी मतांगना कुपना खनखरे हैरि कैबिनेट मिफम मरी लेना फंग पाउन है चीफ मिनिस्टर एन बेरेन शेयर लौदुना अयु सीएम सेक्रेटरीट की कैबिनेट हॉल पांगथोकीब मिफम हौखिब था खर की ममांग हैरो एसीद मिखल मरी लेना पामदब थौदोक क्या थोलप नोमै कापगी थौदोक महरोय लेखिदब कया सोक्तुन हॉस्पिटल लेकनरीबसिगी मतंग कूपना खनबग लोइनना मखा ताना पामदब थौदोकसिंग थोअनदनब अकनब सेक्शन थोरांग लौखनबगीदमक थबक पैखनब कूपना खनखी मिफम थौदों अकन मौन यानिंग फोंदोपगलोना पॉलिटिकल पार्टी की वाफम तोलगा क्राइम क्या सथदुना मिसी मिना थोअलिबा अफब नते हाइन फोंदोक्लबग लोइनना मखा ताना पामदब थौदोकसिंग थोअनदनबगीदम मखा ताबा एक्शनसिंग लौखनब डीजीपी दा सिन्ननब खनखी लोइनना थौदों सोक्लबसिंगबु हॉस्पिटल येंगसिन्ननब खनबग लोइनना मिफम लोइरब तुंगदा सीएम ना नॉर्थ ईस्ट राजमिदी सिटी सत्तुना असोपसिंगी फिबम येंगसिनकी सुहाइरी अतोप पावमन माइनर सिंग सिरमलगनी थाजनरी म्यांमार ngarang thokiba jet mining खाइबगी थौदोक थीब फंगदना लाखिबा मियोइसिंग सिरमलगनी हाइना अथॉरिटी सिंगना फोंदोखिबग लोइनना मखोइगा हक्सांग सिंग थीबगी थबक मखाताना अकन मोन सथरी हाइरी हिरमसिग मरी लेना फायर डिपार्टमेंट की चीफ पीए न फोंदोखिबदा जेट माइन अदो नोंका हेना चूखिबना मरम ओइरगा निखाइरखिबनी माइन अदो निखाइख्रबा मतुंग मियोइ सामरोम थौलक पंगमदना लेरंब याय हाइना थाजनखिबनी अदोबो तुंगदा मियोइ यांखैरोम ओइरंब याय हाइना अथॉरिटी सिंगना फोंदोखिबनी हाइरिबा मियोइ सिंग असि हौजिसु थीबा फंगद्री माइन अदुगी सरु अयाम्बा लैखोम लैनांगना फुमजिनख्रे मसिना मरम ओइरगा सिरंब याय हाइना थाजनरी अमरमदा माइन अदुदगी ngarang रेस्क्यू तौखिबा मियोइ कुनगा मंगा की मनुंगदा अमदि लैकनबा ngamdana सिख्रे अनिगी फिबम लुना लै हाइनसु फोंदोखि लोइसलकपोइना तोप पाव खरना मियामना लैनरिबा युम इंखोल नमफुद लौक्सिनबा मदि ऑक्शन तौबगी थबकसिन खुदक्ता लेपकदबनी मिकन कोविड-19 लाइसन अंगकपा फंगना वानरबा मतमसिदा बैंक फाइनेंशियल इंस्टीट्यूशन सिंगना लोन खोमबगी मिंगना मियामना लैनरिबा युम इंखोल नमफुद लौक्सिनबा मदि ऑक्शन तौबगी थबक थौरम सिंग खुदक्ता लेपकदबनी हाइना मितै इंटरनेशनल सिबी एक्शन नेटवर्क मिकन गी मैकेदगी फोंदोरखली मिकन गी सिप कोऑर्डिनेटर अथवा मितैना थदोरकपा सिरोलमन हाई कोविड-19 लाइचत लाकपदगी मलेम की मफम खुदिमक खुंदारिबा मियोइ मिलियन कया लाइचत असिगी सैथेंग फंगदुना ngamkhai leitana wanare amadi मियोइ लाख कया अमा पुंसी लोंख्रे लाइचत असिदगी नथै हौननबा अमदी ngak thoknaba hotnabada athingba amasum akiba kyana maramoiduna lisang sin asathaduna lakpa miyoibigi hingnabigi sinpam amadi thabak thoram kyada akaiba lakpana maramoiduna national amadi individual economy da angakpa phangna saitheng piri सेंथोक लंबी सिंग थिंगजिन खिबदगी अमदी नॉर्मल ओइना सेंदा लंबी मखा सथब यादवन नोमगी सुनोमदन हिंजरीबा सिनमी क्यागी सरा हेनबा यावनरे अमदी ललोन इतिकना सेंथोक लंबी ओइरिबा मियोइ क्यासु थबक थोरम सिंग नॉर्मल ओइना सथब यादबगी सेंथोक लंबी सिंग अयामबना सेले मांगनरे हाइनसु पावसना मखाताना सुपल्ली लोशिलकपोना तेंदकपा पावमना म्यांमार की खोंगसत फॉरेन सेक्रेटरी न मणिपुर इम्बुस की वाफम हाउदोखरे इंडिया की फॉरेन सेक्रेटरी हस श्रृंगलाना नुमित निनी की खोंगसत म्यांमार सत्तुना लेबा सिगी मिलिटरी लीडर ओइरिबा स्टेट एडमिनिस्ट्रेटिव काउंसिल की चेयरमैन जनरल मिन ओंग लेंगा उनबदा हौकिबा नवेंबर 19 मणिपुर की चुचांगपुर डिस्ट्रिक्ट असम राइफल्स की कन्वॉय इम्बुस तौबदा कर्नल त्रिपाठी माकी नुपी अमसुम पिकलिबा मसा लैखिदबगी वफम हौदोखरे हाइनसु पावसना पल्ली अदु हौजिकोइनदि म्याम पावसु मतांगसे लुसिनजरगे पथोसुकिबदा सुकिबा लानकिबा यावसि म्याम नंगाकपिगिनी मतम की मरुई पावसु म्यामदा लेप्तना अपडेट पिजरके हाइनसु चैनल्स की मेकेरी की थमजरी एंड थैंक यू।